Manipur Police amadi Security Force na tongan ba mafamda thiba humbagi thabak chathabada lalhoulup taramari khulaiga konana fagat pangamkhre ngarang Security Forces na KCP People's War Group ki meeoi ani Imphal West ke fabangamle faraba meeoi adu ningthaujam Kiran Meeoi Elias Boinau amadi sorokhaibam inaucha singni makhoi animak miyam degi sel khaibada chenaba meeoi singni amaromda KCP apunbagi meeoi amasu Manipur Police na salam maning lekai patsoi degi fabangamle faraba meeoi adu abujam Manoj Singh Kawi nakalamromda Revolutionary People's Front People's Liberation Army RPF PLA gi meeoi amasu Security Force na phare faraba meeoi adu sagol sem thoi Elias Samson leifam mayang langjing kwaksifai degine numida simakta Security Forces na Imphal East ke Chingarel Tezpur dege Pripak Progi meeoi ama fabangamle faraba meeoi adu ingudam ingocha Singh Kawi amaromda Pripak Progi meeoi amasu Kakching District dege fabangamle faraba meeoi adu Sarangthem Premanand Singh Kawi nakalamaromda Security Forces na wahengbam lekai lairembe maning dege G5 organization ge Pripak ki meeoi ama fabangamle faraba meeoi adu Salam Gibson Luwang Kawi amaromda thasigi hokiba tang mapandasu Security Force na KCP MC Progressive ki meeoi mari fabangamle makhoidagi khusu khulai kya su fangbangamle hairi makhada Security Forces na KCP PWG ki meeoi ama Thoubal dagi fabangamle faraba meeoi adu ningombam Jiten Singh leifam Thoubal dagi ne amaromda Police na Pripak Progi meeoi amasu Nongpok Sekmai dagi fabangamle faraba meeoi adu Ningthem Meitei Kawi nakalamaromda NIA gi case amada chenaba meeoi amasu police na fabangamle faraba meeoi adu Sagol Sem Sanatomba Singh leifam Thoubal dagine